Puntam Kwanam Kurumjari, Lodana Nasigi, Maroba Pau, Pijari. Numitra Mapani Chatrakpa, Kunmathar, Ruxrukpa, Sumangla, Nitam Kumai, Nasi, Rosin Cray. Social awareness and action to neutralize pneumonia successfully amadi National Newborn Week state level campaign ngasidagi Health Minister Dr. Sapam Ranjanna hautok 29 Battalion Base Sepna Civic Action Program ama CI Post Mapho Ista Pangthokre Loinana Maharashtra ki Vandra district ta ordnance factory ma po highway thodokta miyoi Nipan Siri Hauzik mapung iba pau lobi rasi Manipur State Sumang Lila Council senduna iboyama Sumang Lila sanglenda numit 18 ni sumna satrakba kunma thoirak suba Sumang Lila ningtham komai ngasi loisin khre Sumang Lila gi lamda miyamna thoidok hendokna sakhang naraba miyoi 13 da tongan ba ewa 13 khusin nakre Ningtam Kumai Loisinbaga Mari Lenana Pangthokpa Throm Aduda Chief Minister N. Biren Rajya Sabha ki MP Leshem Sana Jawa Transport Minister Kasim Wasum Yauna Minister MLA Kyasu Saruyaki Ngasi Sumangla Loisinba Numitta Manipur State Sumanglila Council gi Akanaba Artist Sing Sanaba 3rd May Haina Mingthonba Sumanglila Utke Throm Aduga Mari Lenana Chief Minister Nongthombam Birena Chief Guest ki Waral President Hai Iram da masida laiba miyoi kayagi talent asidi angakpani makoibu semgat pinaba lengak asina ngamdabagi wa khakta ngaire COVID-19 laisatna mi amaga sona samnaba yadraba matamda vaccine kapthoku haibada yadaba kinakhiba matam aduda lilagadagi artist singna lawkiba thodang sing thagatningai ni matam aduda sumang lilagi artist singna mafam kaya da satuna corona gi matangda drama kaya uttuna miyamu bhab Tahanaba Honakibani, Maduga Sabmanana, Manipurda, Hosik Toliba issue, Asi Amaga Bhab, Tanadabagi Tokibani, Bhab Tanaba Haiduna, Sumang Lilagi, artist singna, Iranga Sigi Matanga, Putoknaba, Wari Sandraba Matunda, Nuksi Sanana, Himindabagi Pandamda, Lilasi Putokibani, Sumang Lila Hibasi, Atopalevak Singda, Lerumgani Adu, Manipurda Sanariba Lila, Asigidi, Topa Maguna Mani, Sumang Lilana, Lamdamasigi, Miokiagi, Punging, Wakal Gyan. Tahanduna awareness ki api duna lakhi Sumang Lilana lawriba thodang kaya sibu ikai khumnaba oina hojik leriba iboyama Sumang Lila sangle nasi matam ga sunaba mongda semgat nabagi damakta lupa crore aniga makhai amasu haplaga leire athumo tamda sanana ba honoragan haiba wafamsu semestrana phongdokhe building do kana sarasi adu loinana lease do sahi kaya gino bhajana khana laga maximum ay lilagi interest sumang lilagi artist may ang interest praja may ang interest ay asam ho matam release o pin na baiswe na mana jage hai economic challenge Thakudingi leptra satrakpa nongo panba laibung kabagi Telik Subat Thoram Lakiba January Thasi ki Tang Kuntra Firing Nongo Panwa Numit Asida Pangtholagni Haina Arambai Tengol 26 unit Kaksing Thadrok Persel Labada Pongdrogli Ibudo Naholai Laibungda Nutili Pungama Tabda Pangtokadariba Thoram Asigi Manungsana Sakna Mio Singna Puning Loksing Oigadaba Hiram Kia the Wangangani Maroina Akiba Pangna Mangsin Lakliba Maite Purup Asibu Kanjanaba Sanura Oibisingda Paujel Pinaba Igi Pal Haiba Topic Asisu Thamdi Maramasina Kaksing Iram the Masigi Miam Punna Thoram Asida Saruk Yabiduna Ipurup Asibu Kanbada Todang Lominasi Hairi Nakal Amuramda Haibanumit Asida Laibung Kabagi Mingda Sinta Leptuna Hoistopa in Tava Joar Sanaba Hausi Sanaba Party Toba Amadi Koibalang Sing but Satram Nabadi Mother Torpa Apapataki Daita Pumba Masana Puzigalbani Hainasu Zero Lasina Kangalgi Lorina Thoram Asida Ima Imoinu Iratpa Namitki Lighting competition gi Makok Matang Tavasingi Manasu Yantokani Hairi Lakliba January Kuntarukta Pangtokadariba India ki Humbudra Tarlok Suba Republic Day celebration ga mari lenana District Child Protection Unit Thawana District Asigi Manung Daleba Children Home Singda Sana Thaknaba Polum Sing Yantokre Thawal District ki Wangwal Daleba Rural Voluntary Service RVS na Salaiba Ningon Sangle da Pangthokpa Asambathram Amada Lilong Sub Divisional Officer Oina
थौपुरीबा आरबिन हेंगलेम IS अमसुंग डिस्ट्रिक्ट चाइल्ड प्रोटेक्शन ऑफिसर सलाम रोबिंद्रोना होमगी अंगांग सिंगदा साना थकनबा पोलम सिंग अदु यंथोखी असंबत थ्रोम अदुदा सरुक याखिबा आरबिन हेंगलेमना होमदा लैरिबा अंगांग सिंगदा मखोगी तुंगी पुंसीदा मतिक चाबा मी अमम ओइबा ngamnaba pandam ama thamduna kanna honagadabani laiminariba nakhoi khuningmak nuksi chanana laiminagadabani haiba wafamsu phongdokhe Senior citizens singda government piriba scheme singi matangda Ministry of Social Justice and Empowerment Government of India amadi Community Radio Association anina punna khusabnaraga India gi community radio station sani henbada tongan ba lon da puthokba episode kunmari oiba radio awareness drama serial hamara buzurg hamara abhiman haibadi aikoi gi ahal sing aikoi gi tanglaba lanni haiba manipuri lon da sanaba radio nongin 90.8 FM da paring naina sandok kadaba tangkak kunmari oiba radio serial amangasi radio nongin gi auditorium da haunobi matung ina haudokre haudokpangi thoram da athobi mitunglen oina Haikam Dingo Singh, Honorable Minister Social Welfare Government Manipur, Thoramapu Oina RK Nongdreng Khomba, Maite Advisory Radio Nongin Amadi Mitunglen Oina Katrimayum Santa Singh, State Secretary CPIM Nasruk Yaki, Lonina Atal Vayo Aviu de Yosna Gi Scheme Asina, Sahi Humpugi Matakta Lariba Ahal Oiraba, Mui Singda, Central Amadi State Government Tongan Ba, Kudong Sao Mayam Piri Adobo. Masi ahal singna awareness oidaba maram oiraga kanaba sing asi phanglamdaba yai adubu hairiba radio program sing asi targadi aikoina khaningba sing khangba ngamlagani amadi government na piriba kanaba sing asi lobu yargani hainasu phongdoki aikoba lay adunum si imung manungi crisis aduga simba hanu oirakanda thokpa incident mayam ma koina Manipuri delay jaga jaga ko din to koi thengna da bana te aduna singma maya masi koi gi leiba scheme masine awareness pi ka ja masi gi imung aduga praja singda adu cha su singda masina so go impact ma kana be impact ma pi gani hai na ismaina thanja State Health Society NSM Manipur amadi Director of Health Services Manipur anina punna sindra ngasi singmairong da leiba classic grand day da social awareness and action to neutralize pneumonia successfully amadi National Newborn Week state level campaign ama Health Minister Dr. Sapam Ranjan na hodokre hodopagi program da department asigi miyoi sing mapung pharam dabdagi mai hona saukre ngasi throm da adu da Dr. Sapam Ranjan Singh Minister Health and Family Welfare and DIPR Dr. N Hemanta Director Health and Family Welfare Dr. Sambo Gormai Director Health Services Manipur Dr. M Dinesh Singh State Mission Director NSM Manipur amadi Dr. N Bino Additional Director Health na athoiba mitunglen thromapu amadi akhanaba mitunglen oina saruk yaki state level campaign hodokpa adugi athoiba mitunglen gi warol piraduna Health Minister Dr. Sapam Ranjan hai sathagadaba campaign asi yamna maru oiba amakhakni masida state asigi pediatrician amata uba phangdaba asi yamna nuaite punna thabak Tauminaraba matamda pangthok liba thorom asi mapung phana mai pakpak ngamgani maram asina hiram asida serious oina khara lahoningi thorom ama pangthokpagi kanaba adu phangoidaba oirgadi thorom adu yaurbagi kanafam leiroi maram asina sathagoroba campus asi angang singi yamna maru oiba amakhakni masida treatment pigadoriba asi Minister Dr. SNO asa worker na pigadab natte masiga mari leinaba pediatrician doctor adna pigadabni adubu asigumba throm asida makhoising amatta yaudaba si noaite haiki sahi manga phawgi manungda leiba angang singna pneumonia na maram oirga India pumbagi oina sada taraga nit tarate ka dasmik manga sihali hairiba anaba sidagi ngakthoknaba miyamna awareness pibaga miyamda awareness pibaga loinana anaba sing treatment sathanabagi pandamda ngasigi hodokliba social awareness and action to neutralize pneumonia successfully campaign asi February gi tang kunipan phawwa satagani hairi antimicrobial resistance to pneumonia which we just see but the implementation has to be done at the grassroots ki kenu myam se ana sugum ba kenu sida koi
Like next time, I think we should, first of all, before having any program, let's have a list of all the attendees who will be attending. Swasthya Action Plan 2024-25 Committee no sindana ngarang dagi Rims ki Jubilee Hall da class 6 dagi 10 phau gi manung da leiba mairoi singna saruk yagadaba numit humni sumna satagadaba Swasthya Students Camp ngasi nini sanba numit da saruk yakhiba mairoi singda aikoi gi akoi bagi saktam ngak sengani haibagi matang da akhang ahi kayana takpi tambikre Swasthya Students Camp aduga mari lenana environmental activist Nisipriya Kangujamna Ponukibada Aikoi Muyabana plastic ki mateng Lauduna Tabak Thorum Kayada Araiba Mongda Tabak Tohali Adumainamak plastic na Aikoi Ge Akoi Bagi Satam Sokhali Haivasi Miam na Henda Kangna Wapam Ama Oina Launaduna Indiagi Mapam Ayamada plastic Sinaba Tingli Masimak Apaba Kontang Amani Adubu Aikoina Sinaba Lurba plastic ki polam sing mafam zaba mafam da paisinu thambagi mahuta mafam amatada hundokpagi sanabi asi thadok labadi phatte hariba plastic asi sinaba matamda aikhoida thengnariba khudong sadaba adu khara makhaidi kanba ngamgani khali loinana plastic free ohenge khalabadi plastic asibu sariba company sing adu hana thingba mathok tai aikhoi mebana hingbada yamna maru oriba Nuksa sor honbada sinari ba oxygen gas marang kaina phangnaba honabada umang wamang nithina yokhatpa mathau tariba asi mairoi singna su khangpham thoi maramaduna mairoi singna umang wamang yokhatpada achoba thodang ama lobiu amadi nakoi gi school singda ursara thabagi thabak packet piu haina su mahagna phongdokki Each and every child living in this country, living in this world are like already the victims of today's global climate crisis. Amara Singh, she words the lady, she see already what a victim of climate change. I remember millions of children like me, they are losing their lives, they are losing their parents, they are losing their homes due to climate disasters. Manipulenga ki Education, Law and Legislative Affairs Minister Thaunawjam Basanta Kumar gi meng makhada ADIP amadi RVY scheme gi makhada Nambol Assembly Constituency gi tongan ba mafam singda numit ini jathagadaba thorom gi saruk amoina Social Welfare Department amadi Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Tagel Imphal ga khusam naduna sinduna nongi oiba assessment camp for identification and the distribution of aids and assistive devices to persons with disabilities and senior citizens ngasisu nambon naurem panthobi community hall pangthokhrei thoramda senior citizens sing yauna mioi chama kuntra hen taba amadi ubo ngamba satpa ngambagi pangal screening tawduna makhoi gi nungaitaba sing khangdok pagal loinana mathau taba aids and assistive device sing pinaba Kangatuna restart Tauki. Sector Headquarter VSF CI Operations Manipur Gimiyang Makada 29th Battalion Base Sinduna Civic Action Program Ama CI Post Mapo Ista Ngasi Pangthokre Thormaduda 29th Battalion Basic Commandant ND Mauna Thormapu Oina Saruk Yakibaga Loinana Tumukong Tangjing Pokpi Lopong Sadong Amadi Nongdam Tangkulgi Kulakpasing Amadi Kunjake Asu Saruk Yakibaga Lunana Civic Action Program gi Makada HDPE 5 Solar Street Light Amadi Pole Ceiling Fan Water Syntax Sports Items Sing Carom Board Volleyball Football Net Sing Kiasu Yentoki Thoram Maduga Mari Lenana 29 Battalion Basic Commandant ND Mauna High Vesham Nalandamasi Miam Gidamakta Communion Amaga Lunana Tabak Tawduna Lagli Makatanasu Community Singi Darka Labor Matok Tabasing Pinanaba Honorgani Lunana Akoibagi Pibam Mamadi Haksang Pana Lainanaba Miam the Wapam Kaya Tamki BSM Laidiba Kung Sing Asibu Zakot Nabagi Paika Lagiba Thoram Asigidamutasu Miam the Tagapa Pondoki
Bhutan All Sports Games Federation amadi South Asian All Sports Games Federation sinduna saliba thasi ki tang kunma thoi kulhumdoi phawwa tara Pendeling Hall Phonet Soling Bhutan da pangthokkiba 5th International Games 2025 ta saruk yaduna Manipur dagi India team da yauruba amadi official amadi badminton event da gold medal lorukhraba sanaroi ani MD Nasim amadi Sarangthem Joychandra ngasi BT International Airport Imphal da thunglabaga loinana Indian All Sports Games Federation amadi imung manungi miyoi singna taram okre haiba games asida India team da saruk yaruba lilong dagi MD amadi awang lekin thabi dagi Salam Joychandra na badminton double category da Sri Lanka dagi Asanka amadi Bashabu Mighty Papidana gold medal loraki amadi single gida Salam Joychandra na Maldives ki Divehibu Mighty Papidana gold medal loraki lonena 5th International Games 2025 Saruk Yaruba South Asian All Sports Games Federation ki technical director su oidiba Sinjamai Singa Matak tagi GM Jit Kumanchada Best Technical Director International Award su piduna ikai khumrakhi hairi ngasi nungthil pung ama taba matamda Jibam Higher Secondary School da Manipur Government Services Federation MGSF Jibam branch ki president KH Indi Kumar Singh na mifam mapu oiduna executive body gi oiba mifam ama pangthokre ngasi gi mifam na chaliba tha sigi tang kunda ZEO Bisnupur da Manipur Government Services Federation ki General Secretary Purujit Laik Yangbam Treasurer A Indubala Devi, Executive Member Santibala Devi, Sanaton Devi Amadi, Manipur Government Higher Secondary Lecturer Welfare Association ki General Secretary K. Herojit Singh Yauna, Manipur State Asigi Employees Singh na New Pension Scheme ki wafam yauna tongan ba agenda ki khana nainaba mifam yauba chatpada gari accident thoktuna hojik aruba phibam da sija hospital da laikan aduna laiba Aikogi Lusingbi Singbu Atuba Matamda Naba Panava Haiduna Mipamna Minute Amad Leptuna Ishorgi Mipamda Tonijaki Lonana Laibak Tiba Toto Asik Damuta Zirbamda Lariba Government Employees Singna Angam Mangamba Sengi Mateng Pangbinaba Haiba Warep Suloki Matungda Government Employees Singna Hojik Tenariba Service Ki Matangda April Trama Toida Delhi the protest Towagi Kongjang Adada Zirbam the Sikisu Sarugi Yaba Hainasu Warep Loki Nasiki Mipamanda Advisor Singakam Dhirendra Singh, General Secretary L. Pantomas Singh, Yauna, Member Singh Saruk Yaki. District Administration Bisnupur Yimeng Makada National Road Safety Week 2025 Saruk Ama Oina Volunteering in Traffic Control and Road Safety Awareness Assisting District Administration and Traffic Control Manipur Personnel Haiba Timda Nehru Yuva Kendra Sangathan Bisnupur Indian Red Cross Society IRCS Bisnupur District Branch Network of Economy and Welfare Service News Kumbi Green Brigade Foundation Manipur Amadi Seata Foundation Indiana Kusam Naduna Sinduna Ngasi Kumbi Ketil Amadi Bisnupur Ketil da Road Safety Awareness Drive ki kam Satakre Ngasi Ayuk Angan Badagi Hona Sathakiba Road Safety Awareness Come Drive Aduda IRCS Bisnupur District Branch News Green Brigade Foundation Setup Foundation ki volunteers singna lambida lakpa helmet uptaba sakani panba gari masa sahi sudana gari thorokpa miyoi singda makhatana tawdana ba awareness ningthina piki Thasigi Trauma dagi Lamyanba publication sinduna konung lampakta leiba Lamyanba sanglenda sathrakiba Lamyanba Book Fair 2025 Career Counseling and Guidance Haiba Hiramda Interaction Program ama pangtoktuna ngasi losin khrei Book Fair losin baga mari lenana pangtokkiba interaction program aduda Dr. Singlen Maisnam Professor Economics Department Manipur University Dr. Sapam Dilkumar Singh Assistant Professor Law Department Manipur University Khaidem Ibumsa former lecturer Warang College amadi Wangkhairakpam Ngauba Trustee Chairman Lamyanba Publications namat mitunglen sing oina saruk Yakibaga Lunana Tongan ba Mahiloi Sangi Mahiloi Kayasu Saruk Yaki Thonga Mari Lenana Lamyanba Publication ki Trustee Chairman Wangkhairakpam Ngawuna Hai Kunai Amada Larik Yaudana Wakal Losing Mapung Padana Kunai Du Sakot Pangamde Miamgi Amadi Levaki Tabak Thoram Mapung Pahanba Ngamde Maramasina Harok Liba
mahiroising asida laik lai suda puning sanghanba amadi larik pabagi hainabi ama thamannabagi wakhalonda asiguma book fair si pangthokpani ngasi loisinba numit asida haurakliba mahiroisingda makhoina tamliba mahising asidagi ahenba loksing pinaba amadi tungi aphaba mating leba larik laisu yamna haiba laibak asigi amadi tungi mirol gidamata aphaba mirol ohenlabagi wakhalonda akhang ahi wazasingna ahenba poktak pinanabagi wakhalonda asigumba interaction program asi pangthokpani haina phongdoki shimanimba maamimba aphaba khunayana ohenlingbagi wakhalake akhoi masigi interaction program sinbani book fair tawribagi maramsina lai yaudaba loksing mapung phadagadi masigi tayumpan khunayida mapung phaba khunayama oile ngamde habagi wakhalunda khoida Dharamara University ki constituent college ama oiriba GP Women College ki hangdun leriba principal ki fam atuba matamda hapsin biu hablakadoriba principal adu college asigi atmosphere ningthina khangba college asida oja oiba Senate most amana ohen biu haina GP Women College Students Union ki General Secretary Thoksom Yaipavina phongdokre ngasi GP Women College da pangthokpa paw infam amada mahang makha traduna hai college asigi principal matam loikhiba na maramna hangduna leire masi atuba matamda hapsinaba mari lenabasingna thabak pakhet piu hablakadoriba college asigi principal asi college asida oja oidaba mioi happy gano college asigi atmosphere khangba hanadagi oja orakpa college asimaki khwaidagi senior oiba amana ohenbiu hiram asigi matangda DMU gi authority ga wari sanarubasu leire adubu ningthina response piraktaba adu yamna nungaite atubada principal asi hapnaba honabiu karigumba regular principal hapakpada atopagi lak hablakpa targadi akan khongjang seksingani haina phongloki hapirakana busung sinjari aduga hariba khon hariba thabak asi pangthokningiba akhoi senior most oiba ozana hapirakta targadi akhoi GP Women College ki akhoi chhatra singgi honorable leitana akhoi hariba sigi mayok responsibility ma targadi akhoi honorable leitana khunjang kya ama democratic oiba khunjang kya ama sinjabani haijani Matang tha February tang kunithoi dagi kulumthoi phawba Uttar Pradesh ki Lucknow da pangthokadaba 14th Federation Cup 2025 ta saruk yarunaba Manipuri team semnabgi trial selection ama lakliba January tang 13 ki nungthil pungani tabada All Manipur Body Building Association Amba Imphal Sinduna Kuman Lampak Minister Stadium da leiba Amba gi office ta pangthoklagani Hariba trial selection ase category ahum haibadi men's body building men's sports physics amadi women's model physics haina khaidokani masida ambada register tauruba players sing saruk yarnaba ambagi general secretary gi serol amana phongdrokle Desamna education minister government of Manipur da October 2024 da memorandum piduna Manipur da higher education da 4-year undergraduate academic program ase hangbinaba puning singsinba laikre higher education ki commissioner dasu pisin khibal leire adu thahum pharaba phawba ngasisu thabak oina pakhalakpagi mami tadri Manipur University ki registrar na October 2023 da lengakna 4-year hangba ngamgadaba college sing khandoktuna university da pahum pir haina director university and higher education da city irakpa tharakpa sahi ama henlei hojik phawba pahum pibiu haibada pidana leire masina maram oiraga mahirising chamamnaduna leire maram masina lengak na sapchawa pahum ama pung kunmari gi manungda pibiu haina Desam gi secretary education oinam Ramesh na phongdrokle hiram masiga mari leina ngase kwakaitel leiba Desam gi mai loisang da pangthokiba paw infam da mahak makha taduna hai higher education da 4-year undergraduate program haibadi first year certificate second year diploma third year degree 4-year honors natraga research with honors degree pigani haibani hojik 3-year Manipur University gi makhada tamba loikadore masi lorga June July gi session dadi 4-year asi hogadabani amramda MA MSc MCom atai master gi course tamge haibadi national test agency na lawba parikha PG QUET Common University Entrance Test asi thadrebadi Manipur University amadi atopa state singda master gi program tamba yaroidori PG QUET gi registration last date
February 2025 फाउबदा मतम ओइख्रे हौजिक महरोइ सिंगदा लैरिबा सममनबा सी 4-year course asi करंबा कॉलेज दा हांगलगा तमगनी नत्रगा MA तमनबा क्वेट थागद्रा हाइबा असिनी मरम असिना लेंगांगना 4-year हांगबा ngамloi हाइरगना महरोइ सिंगदा क्वेट थानबा होननबा मतम पिहौगदबनी हाइरिबासी लाकद्रबा फेब्रुवारी अमदा लोइखिगदौरिबनी मतम चाना थबक तौबा ngамद्रबा लेंगाक असिगी अमुक तोंगानबा नुमित अमा अमुक थोलकनी हाइबा थाजबा लेत्रे मरम असिना मरम चाना वारेप लौबियो हाइरि 4 years है मसी 4 year की अरुई बसही से तंगदौरिबा कॉलेज सिंग से करम कॉलेज तंगदौरी नत्रगा मसी की ओजा क्या मथौ तारी नत्रगा हाइबा की खुदों साबा से 4 years से तंबम से स्टेट तब पीबं नंबर हाइ तारगदी मधु हाइबा महैरो सिंग द मतम साना मकोइ से क्वेट एग्जाम थाननम की दम प्रिपरेशन अमा पीबा मथौ ताई हमदुनी महाराष्ट्र की भंडारा डिस्ट्रिक्ट लेबा ऑर्डिनेंस फैक्ट्री द पोखाइबगी थौदोकता मियोय निपान सिरे तरे न सोकले हाइना यूनियन मिनिस्टर नितिन गडकरी न फोंदोखरे थौदोगादो अयु की पुंग तरा थोक तारक पादवाय थोखिबने हाइबगी पाव फैक्ट्री की आरके ब्रांच सेक्शन न फंकी चीफ मिनिस्टर देवेंद्र फडणवीस न हाइकिबदा थौदोक अदु थोखिबा मतमदा फैक्ट्री अदुदा थबक सुबा मियोय 13 लैखि यूनिट अमगी युमथक किंथरकी अटेक अकाई मरक्तगी मियोय अनिदि कनबं ngamkhre punna mi kaya sikharbagi haibagi asengba khangba ngamdri haina authorities singna phongdokhi adubu manak anakpada leiba singna haibadadi yamna paksana mang tak pathokre police fire department personnel amasung state disaster response force ki miyoy singna punna thabak suminaduna phimadu actually maharashtra congress chief nana patole na haikibada thodok aduna modi government ki failure ki khudam ama waire pokhaibagi maram khangba ngamdri hairi Donald Trump na power hack paikhibaga ain kaina sanglakpa singbu thijinba hokre illegal migrants sing kaya phagat kre White House press secretary Caroline Leavitt na haikibada US authorities singna illegal sangma ga kuthra nipan phagat kre amadi military aircraft sin aduna thindokre Trump administration na pharab sing aduda criminal sing terrorists ni sinaba sing trend de Aragua gang amasung angang singda sex crime sing sataba sing yauki Trump administration na lokalagliba leba king amkhai sondna thambagi matangda White House na samlap na naina kre hairi US Immigration and Customs Enforcement na pharaba miyoy singi list ka loina na makhoi na tawri phattaba crime singi maramda palladuna se thokre hairi hojik aroibada maroi pa onu pijari Numit teraga mapani setrak ba kun ma thoirak suba suwang lila ningtham kumai ngasi loisin kre Social awareness and action to neutralize pneumonia successfully amadi National Newborn Week state level campaign ngasi dagi Health Minister Dr. Sapam Ranjan na haudokre 29th Battalion Base Shape na Civic Action Program ama CI Post Mapau Ista Pangtokre Loinana Maharashtra ki Vandara district ta ordnance factory ma pokhai ge thodokta mioi nipan sire ngasi go inadi image param sandok se ba matang se lojere myam amukana khrum jeri